Israel na Leikhaigi attack Chathanaba Gaza Ngamkhei da tiangsa kaya Amasung masing Yamlaba lanmising paiduna thamkhre langwai sanduna thamkhraba Gaza strip ta Leikhaigi achobe attack ama chatharakpa yabagi phibam ama leirakhibaga Israel gi tiangsa kaya sagolsel numita kha thangba Israel da Ngamkhei adugi manakta thaurang tawduna leibak adugi political establishment amasung military top branch tagi ayaba ngaiduna leikhre Hamas ki mathakta thunamak matam ama hekta da attack adu hauba yai haibage ingita reason adu da Israel tank sing amasung armor vehicle sing da troop sing deploy tawkhre nakal amarom da Israel Defense Forces IDF na Lebanese territory rom dage kabla khiba rocket mapan gi manung da mari thatkhre hai khe Lebanon dage anti tank missile kaya marum Israeli forces sing da kabla khi hai na makha ta khe attack sing adu gi paukhum da Israel da rocket sing kabla khiba Lebanon gi mafam adu da Israeli forces sing na target tawkhre amasung tank fire season aduna Hezbollah infrastructure sing da thakre hai khe Israel Defense Forces ki wangang loi amana yumsa kaisa numitta mi kungna taba mafam adu da leiba Hamas ki tunnel sing gi network ama thugaina bohonari adubu madu Israel Forces sing gi damak security ki singna ba ma oiraba yai hai khe tunnel network adu gi saruk sing adu makoina thugaina be attack sathari adubu madu araiba lanfam amade oiroi dauri haina wangang loi aduna makha ta khe New York Times report ki matungin na US amasung Israel intelligence agency sing na Gaza strip ta Hamas ki mayok ta Israel na Leikhaigi attack sathava Hezbollah na Lebanon dagi Israel gi mathakta large scale military campaign ama satharak pagi phibam leibra haina kumna khana re Gaza gi lalasi da Israel bu US na akan ba mawong da sawgat le US President Joe Biden na Israel da khudak ta chatuna leiba ka dugi prime minister unakhi amasung mathau ta ba pumna makpigani haibagi thajaba pikhe Haujik US ki Secretary of Defense na Israeli authorities amasung lusingba singa leptana pau phauna duna leire chayol loiba numitta US na Stern Mediterranean da aircraft carrier ani thakre hauki ba chayol da US Air Forces na reason adu da F-15 amasung F-16 fighter squadron sing amasung A-10 attack squadron sing gi deployment adu laukthokre Haujik Gaza dagi Indian sing lauthokpa lure center Ministry of External Affairs na haujiki tangka kasida Gaza dagi Indian sing lauthokpa lure mafam adu da haujik Indian mari lehauri hai khre lehauri ba makhoi adu hek phangba hanba khudong cha ba da puthok lakani hai na ministry adu na makha ta khe